Imphal East District ki badung chana leiba Takhel khulda tata damper ani de purakpa yamlaba Enhancement foreign liquor Imphal phare thaudoga se ngase Takhel khulda leiba bobi kauba mioi amage chekon da khamduna leiba tata damper ani thaudok halaga Takhel saba playground da check torba matamda yamlaba using adu yauramba thengna khibane haide thaudoga se ga mari leidana lakai adu ki mera pai bi secretary itona phongdorakpada damdam se da thokliba irang ase na baram oiraka mera pai bi sengna ngarang ahing ya rektuna leiringai da tata chaka tara panba ma gari macha ma car alto ma ka khamna ba hai robada makhoi arambai gi mioi singni haina masak taklam khe miyamna su oirapoi ningduna thadokhe hairiba gari singadu thadokraba matung thangnaba khul singda Takhel mera pai bi singda paisa piram naga purakpani haibana chingba kaya phongdok lamba ki pau tabadagi moiram kampuda pau phongnaraga check tawhanbada hairiba gari singadu yu purambani haiba khangma gamkhibane pau se tabadagi koisaunarba miyamna ngase yu bobi ki check on deliba gari tata damper ani thaudok khalaga check tawrubada yamlaba sing asi yauramba thengna khibade hairiba gari sing asi su chekon asi gi mapu bobi gi ni amati chekon asi su bobi gi ni hairaduda miyamna sukwana irang asida iram tam gi damak lambi sorok to yarak tuna leiraga arambai gi ming sisinaraga aran bathapok tawriba asi yamna laibak thibani thogdoga se gi matangda arambai na su achum aran thidok piu hairaduna hairiba bobi gi chekon asi ngasidagi thabak tawba thingzilagani haina phongdorakhi अखोई प्रजा मैम ने यार नत्ते मोई मंत्री मंदोन जिंजिना सिगुम्बनी सागी पोलम जिंजे मोई सीजन नरका मथंगी बोट की दाम तो पैसा सीजन ननब ओइना प्रजा मैम बु लैरगा मु बोट थादा हननब की दमक सिगुम्ब कराबा मैम जे अचा वसांग मैम जिना सीजन नबनी अदुना मछि पुनम जे अचा वसांग मैम दगी थोप ngakani लाइर बमतना सिगुम्ब लुपा ला करोड़ पुथोगा करबा तोबंग मनते हौजि हौजि चारा तालगा चारिबा अखोइना थबक सुबम नमम खगदना लाइरिङाइ जना मोइना सिगुम्ब बिजनेस नेना तौछलेरगा चेकोल मनेने लेंखला लाइरगा मोइना रंगी बिजनेस ओइरमबजिदि अखोइ मागी चेकोन जे जोखै ngasi थिंजलने अखोई तखेन पुंबगी ओइना लमलाई केंद्र लाइरिबा अखोइगी एसोसिएशन में अमम लाइरि लमलाई केंद्र की मैरा पाबी ओइना लाइरिबा जिंजे सिदैजिदा अखोइ लोइनबक चे थारगा अखोइ मागी चेकोन जे पुसिगी ओइना थिंजलगा चेकोन जो हंगलोय छि खतंग अखोइ मीडिया के मफमदा फोंतोकचरी अदुगा अमजु मागी कैनोगी बोबीगी हाइरिबा चेकोन जिदैजिदा लाइरिबा मी अदगी अमा लाइरिबा मी तौरिबा जिंजे मोइजु काइदोबै खंगमदैनो ngarang nungdang gari ro tawji magi chekonda laiba mi jina oidoribani aduna akhoina huji bobigi chekonda laiba mi jo khoi huji roi kau thokjagini aduna bobigi thabak chidi ngasi degi akhoina thingani huji tegi akhoina thingba haurani aduna akhoi ta khenmara pabi ji am thina saungninge arambai gi min season namaga moina rampura chakhiba je akhoida yamna apangba siba dongna moina gari dunga hakabo khambiram dagi lupa chang kutha do chauna lupa chang kutha do hantopige akhoi hantopige moina arambai do min season namdo arambai jinju do munna thidopiraga moibu puraga pharaga laga akhoi moigi lupa chang kutha do hantopige aju asi thamningi